오이라바는 나타난 기와보 비라게나 펀다는 시 리비로는 나에게 왔다 Ayun kimakoraga punta sa kapitid. Pamjati, ay camera din, nangimit ani dala oy. Ngasi hing si dala view. Ay kiti, ay nang nasa kanga roy mo. Ay wag ka roy. Sister, 이제 리면서 무슨 미로? 시, 무슨 일 먹어? Sister, 무슨 미로? Nangse, amuk su phai hai babu, amuk su yam phatte. 그게 Na thi jam da bagi. Ay tay bang na mukha na chat na. Manglan sa dala hewak. 누가해봐야 보세. 얘기나 벌리 있다 봐 폰도 나티. ꯅꯪ ꯉꯥꯎꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯗꯤ ꯉꯥꯎꯗ꯭ꯔꯁꯨ ꯑꯉꯥꯎꯕꯤꯗꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯄꯨꯛꯁꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯦ ꯃꯤꯔꯣꯜꯂ ꯖꯥꯠꯂꯣ 맞아요. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯣ ꯅꯪ. ꯅꯪꯒꯤꯗꯃꯛ ꯑꯩ ꯁꯤꯕ ꯉꯝꯒꯅꯤꯌꯦ. ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯦ ꯗꯥꯖꯜ ꯑꯃꯃꯝ ꯌꯥꯎꯔꯦ. ꯃꯌꯥꯅꯦꯅ ꯑꯣꯟꯊꯣꯛ ꯊꯧꯈ꯭ꯔꯦ. ꯑꯩꯒꯤ ꯌꯣꯟꯁꯝꯁꯦ ꯎꯛꯇꯛ ꯇꯛꯀꯦ ꯆꯤꯛꯏ. ꯇꯔꯖꯥꯟ ꯑꯃꯣꯝꯗꯣ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ? ꯑꯣ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ. ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯥꯏꯔꯒ ꯅꯋꯥ ꯀꯣꯏꯔꯒ ꯂꯩꯔꯗꯤ ꯍꯩꯇꯕ ꯇꯥꯕ ꯑꯟꯗꯔꯁ꯭ꯇꯦꯟ ꯑꯣ ꯏꯟꯇꯔꯅꯦꯠ ꯈꯪꯕꯤ 이베마 이자기ꯗꯃꯛꯇꯅꯤꯅꯦ 이마ꯅ 하이리세 시보 파캉니네 ꯄꯥꯈꯪꯗꯤ ꯃꯣꯏꯊꯣꯛ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? Ngasi hing simadi aigi nakta lebigera. Nang ngasi letradi hayengdagi wakhal mangkrani. Salva, hayeng nang nalaaso, ay di nang punig singaroy. Sumay na kay ginoy na layrisa. 무제비마. 너. 시. 그시도 배로 무제비마. Salumba, Salumba, Salumba.